Works and Youth Affairs and Sports Minister Govindas Konthozam ngarang Jiribam da chatuna district aduda paikhatliba chawkhat thaurangi thabak sing haktengnana yengsinkhre yengsin khongchet aduda PHED Minister L Susindro BJP Manipur Pradesh ki General Secretary K Sarat Kumar Singh Jiribam AC gi MLA Mohammad Achabuddin Moirang AC gi MLA TH Santi Patso AC की MLA Sapam Keba, Lamlai AC की MLA Ibomcha, Amadi, Atay Mari Lainaba Officer Singh Yauke. Matam Kuina Sem Ludraba Jiri Tipai Muk Lambi gi Hauzik Sem Liba Mafam Singh, Hakting Nana Chatuna Yengsin Ke. Ngasi Jiribam Thaduk Tringai Ayuktasu, Jiribam gi Bidyanagar da Leiba Sports Complex Amadi, Inter Village Road Singh Yengsilam Ke. Yengsinba loiraba matungda Minister Govindas Konthozam ga Jiribam gi Paumi Singha unaba amada mahakna hai ngarang Makoi Silchar Airport ta thunglaba matungda Kasarda Khundariba Manipuri Singha unaduna wari watai sanaki haiki aduga ngasi Jiribam thaduk tringai ayuktasu Jiribam gi Bidyanagar da leiba Sports Complex yengsinki Chief Minister gi meeting makada yengsinki ba aduda infrastructure gi awat pa khara leiri haiki Hana Yas Office Jiribamgi Superintendent Amana from Pairambadu Hauzik Post Creation Taudana DYSA Amana Puhale Haike Jiribam District Asi Asaba Weather gi Matung Inna Manipur gi Players Sing Jiribam District ta Acclimatization Sports ki Training Piduna Sports ki Lamda Hena Mai Pakpa Puraknaba Hotnari Haike Aduna masigi matangda CM da report ama piduna athubada thabakta onthoknaba hotnaragani haina paumi singda phongdoke mahakna makata na haikibada JT Road March ki mamangda koilas thaduna loishilagani haina so phongdoke Manipur ki economy fagalan sahaba daraga de honorable chief minister ke wakanda Jiribam amusung more sida koi khara concentrate tawani na darkar ta aduna wala huriba अखोगी इंफ्रास्ट्रक्चर सिंह डिस्ट्रिक्ट हेडक्वार्टर ओइजरगसु याम नौना ओइबनिना awat apa mayam ama laiba infrastructure sing si yengsinanaba ministerial team ama chairman aduga honorable MLA sing akoi mayam si thajin birakoni Jiribam se lahan bibane akoi se Jiri Tipai mo ro simusu akoi yengjare portion na mari yamna working season sida akoi athu matam do loisin mangam gani haibagi thajab ama laijai adu walhuriba infrastructure sing so newly created district sing gi infrastructure sembat pagi program da koi hap laga same na ba honorable chief minister wakalonda lebi banina koi report ma submit taw kanda implement kayama akoina santi tek lakpaga koi propang ngane haibagi setpa thajaba ma honorable chief minister lebi gadi matungina koi mafam sida lakse